खुरुमजरी ISTV की मणिपुर की पाव मियंग ताबिर पुपन मुपु तराम न ऑक्सरी हौजे पावगे मरोइब पावदा तमिलनाडु लैंडस्लाइड थोपदा अंगांग यावना मियोय मापन सिरे अनीना थीब खंगरे हाइरी हौजी पाव सिंग संदोन पिजरी तमिलनाडु पाउंदा ngasi ayuk tongan mamafam ahumda landslide thokpadagi angang yaungna miyoy mapan sire miyoy anidi thiba khangdre leikhidraba singi manungda angang nupi macha ahum amadi nupa macha anidi machimunawni haire hauji phawagi oina ISTV news na pangba pawgi matung inna landslide thokiba maham asi sonram kaikau amadi marongpa village dani haire handak nong leptuna surakhiba aduna maram oiduna landslide adu thokibani haire Hauzik Tamenglong District ki DC Ravindra Singhana District Police ka loinana Fire Service ki kangbu yauna awa ana taraba singi mateng pang bahokre Amaramda mafam aduda Manipuri State Disaster Management ke Vice Chairman Adim Pamaisu mafam aduda sangsankre Malim gi oina leptana missing hengalakpadagi piriba akiba asi lisingani nipumanga fawgi manungda kohannaba hotnari haina ngasi malim gi leba kya da pangtoknari ba World Pollution Day ga mailenana khongsat ama Family Welfare dagi lamthabagi thoromda Family Welfare gi Director ke Razon haikre ngasi gi thorom aduda National Health Mission gi State Mission Director and Bandana Health Services ki Additional Director Dr. S. Ranjisu Sarugya ki Director Razona Makatana haikibada leptana missing hengalakpadagi ngasidi malemgi apunba missing asi billion tare dasmik taruk yaure missing hengalakpa achina problem kaya thohale pibamastagi kananaba malemgi oina sok lisingma samapanya khani thoidagi thaurang paikhatuna lakli haiki masigi maruiba timdi akoigi jati khenaba adagi dharma khenaba political gi khenaba adagi lairaba adagi anangba awa ana purmak khenaba lektana yakoi masigi kainose family gi planning si tawba aduga yakoi gi easily accessible oiba easily affordable oiba adi yam laina apogong da phanba masigi confidential and private si maintain tawba masi hauze pawgi marakta na tenba break amtang lozari As a fresher, need the select over see Karawabu in a Kali, Adubu. Aina Kometa Chatler Batunda, Ozasingi, well experienced Amadi teaching methods tagi, confidence funky, Amasung, need the live in a talk. Future experiencing the hygienic body, need Toge Harabadi, hard work, dedication and confidence labor Merta. Amasung, Coaching Institute Kimatang, the recommend of Harabadi. I think Comet is the only one. I am proud to say that I am a student of Comet. Winkies mini Swiss roll and bulak laba. Pumnama slow motion at the moy. Punsibu Winkies am to the pewdana. Jolip 100% natural syrup. Amasung capsule. You thakpadagi oirakpa awa bachai hakjangi liver soglakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule. Diabetes singidamakta Jolip capsule chabiu. A magic mix of chocolate and vanilla marble cakes from Winkies, the cake specialist. Nati chat lagi ba? Please ay chat lagi ba? Target ke season na loy krabadi adu di ma. Amo hana unab panglaro. Asum taw na mango season na chat krabada adum haina Winkies mango sushi roll su adum panglaro. Kangeda na. My name is Tuwangong Riamai and I cracked 2018 ST topper in Manipur. In order to crack such exam, we need the help of teachers and parents. And Comet is the one who guide me through thick and thin. Well experienced oiba Oza Singhi guidelines duna. Ay ngasi 2018 se top tawba ngamjabani. Oza Singh se yam helpful oi. They always call me and ask me my weaknesses even through phone. Adugi damakta Oza Singh bo yam karakter. Lastly, I would like to say that I'm a proud Cometian. Winkies mini Swiss roll and bulak laba. Pumnama slow motion at the moy.
ꯄꯨꯟꯁꯤꯕꯨ ꯏꯟꯀꯦꯁ ꯑꯝꯇꯗꯤ ꯄꯤꯌꯨꯗꯅ Pabo, quick zone gidi tatatis college di. Mamal suma pang puding jam mane yo suma ngaro pista celebrate na. Ado suma takta superlink footing gi offer me amon piri sidi. Tas electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar. Nati chat lagi ba? Please ay chat lagi ba? Election gi matam loy krabadi adu duma amu unaw phangaro Asum tawna mango season na chat krabada adum haina Winkies mango Swiss rolls adum phangaro khangedana ब्रेक की मतुंग तराम नमो ऑक्सरी मखाता पाउदा Kelmapol district ki manung chana leiba Imphal More lambi dagi kilometer tere lom jangsilaga leiba Kwatha Khunjau fawbagi lambi ase Minister MLA singna sembigani haina thajaba kaya piraga ngasi fawba sembidana thambabu lamdam adungi praja singna lusingba singe thawongbu penadre Kwatha da pangtokpa pangwising unabada Kwatha khulgi pasar KSSI mina phongdorapada Kwatha khulasi Manipur sarkar na karimeta yengbidre border ngaknaba thamba maphamga chapmanare video gi khuthangda lambi semlambadagi ngasi fawba sarkana lambi asi sembidre lambi sembinaba haiduna Imphal More lambi da fawba pung nifunipan gi ban chachakre anauba sarkar asigi PWD minister parliamentary secretary amadi minister MLA kaya lagramlabasu thajaba piramnaga ngasi fawba thabakta onthoktana thamle je minister fawbuda lambi asi sembigani hana thajaba pirakkhrabasu mamingtagi oina laire Minister MLA amadi political party ki lusingma kaya sing yauna civil society organization gi miyoi singna border pillar number marfu mathoi gi wathok asigi matangda yangsin balakpada chaliba lambi asi Kwatha khulgi khunja singna sel khaina duna semkhiba lambi ni lambi asi su border pillar yengba lakpa singi gari jatok tasin tawada ka hena sokchile Manipur sarkar na Kwatha gi khunja singbu Manipur gi praja singni khanbiduna atubu matamda lambi asi sembiyu haina phongdorakhi adu moina tawbini harame thabo on the karim on thopide akoina chief minister ra salaga su khunja gi khoi mi ter nipan saler ga lambi je semiona haibu matam je choijana nogi lambi je akoina sembirni no Kwatha gi athu matamda kolas thabirni haina sumana yetna basi leitana baina ma takpi adu ngasi di Kwatha gi lambi je kolas thabalajana balu singan bau sabidre handak landslide to matamda Kun mayam JCB wire haraga kunja singna imthong lupa samri khaire goraga sumana JCB ji warga lambi masi mayam lakuda yari lambi se sarkar na semanate aikoina JCB wire haraga aikoina kocher ga semane aduga masi mantri mando lapiramba mamang sarkar se dumanga hujik paliba sarkar se dumanga lawrom laga tobini haraga Kwatha ek thokibidagi Kwatha gi pummum lo tueni thongwang lan man se highway hek lam yohibidagi Kwatha se moi kawrab jane adu Imphal yoganadi mangba mangdrab jane Kwatha lagi hebse ngasi Kwatha leri bisi border ngakpa adu Kwatha si walai ki juda leba sa yengmagumna lakpa jala koi Kwatha gi barjana khanmala Hauzile chalakpada mariba pau amane pizari Tamenglongda landslide thokpada ngang yaungna miyoi mapan sire anina thiba khangre hairi Hauzi pabugyo na di ICB na pizarba Manipuri pau matang saloi jare me tabiru punamuku umkahana kurumjare